Hairang Dairang Channel na mayamgidamakta puzaragliba Phungga Wari Mitranggi Pung. Khungang amada yamna lairaba matai manau anikhak yamna nungsinana arai leita tathok tasin tawduna yum panminarami. Nupa asigi maming Chawbhal kawi amadi nupi asigina Ibethoi kaurami. Makhoi ani chahi phana sangna yum panminaraklaba phawba laibak thiba haigadra natraga Ishorgi nongdam haigadra mamitta macha haibadu uba phanglamde. Nongma Ibethoina taribra nupa aikhoise imitta icha amatang ujarabadi pokpagi mahai yanba haibado oiragadabani adubu laibakta tamlamdra male. Chawbhalna wakhal sonthaganu aikhoigisu soidana afaba nungaiba haibado tambiramgani matam adu ngairasi. Asumna matam khara haukhre suba nomba kanba thabakta chilhau thidaba lairaba matai manau anido ngasidi Saba thakpa wataba nungairaba imung haibadu oire. Thajadaba matauda Ibethoi thenglaba matamda Ishorgi thaujaldagi masak matau phajaraba macha nupa ama pokjari. Chawbhal amadi Ibethoina tangna phangjaba macha nupani haiduna atangba haina kaujarami. Mama mapana kethok mauthokna yokpa atangba ngasidi lam khwaidagi henba haina tanaba yadaba angang ama haibadu oirami. Ibethoina imagi ibungo ichadi sanani imagi tangna phangjaba manini se laklo sangom se thaktoklo maram mokpani ichadi. Mama mapana hena luna chana tauba henmankhibana mana tauningbata tauba mama mapana haibasu laudaba yamna ngausinaba angang haibadu oirakle. Nongmadi atangmana hauduna mamanaba mayamdo umangda khohi thiba chatlusi haiduna hairami. Atangbana manida itaw ngasidi umangda khohi thiba chatlusi. Khohida natana umangi ahauba uhai wahai kaya amasu charaksi. Atangbana haiba wa illaduna mamanaba mayamadu atangbaga loinana umangda laklami. Manina sawom khongbagi makhol taraga atangbada itaw haujiki khongidubu sawom natrane aidi yam kire sawom thoraklaga aikhoibu chathokhrabadi kanbinaba kanamatusu leiroi yumda halaurasi itaw. Atangmana manida onsilaga sauna nangbu nupiro aduk yamna kigallidubu nupa mandaba tawganu asuk yamkhraba aikhoida sawom mana kaidauba ngamjagani haibage chatlu chasingasidi khoi phangdri phawba yumda hallaroidabani. Chasilao itaw mayam mani haiba kiganma nupase matomta umangsida leijahorasanu aikhoidi chatlasi. Asumna atangmana marupsing adubu hoiduna puduna chatkirami. Manisu upai leita chatliba marupsingdugi matung tapna tapna inarai. Makhoi mayam no kheduna umangduda hauba hainau pambi amagi mathakta kaduna hainau amunba khallaga hek hektuna charami. Ikhang khanghaudana akanba nonglai nungsit ama laklami. Akanba nungsitki sahum phanglabada angang mayam adu kappa lauba yaunarakle. Mayam pumnamak yumda halasi hainare yumda halasi haiduna kapnarakle. Nungsit phanakan nasilabasu masada akiba poktraba atangba mayumda hansi haiba yaramde. Manina itaw nungsitchu yamna kanna sitle nongna pumamsu mamjankre aikhoi yumda laudrabadi khudong thiba soidana taragani
Aduna yum hannanaba tawrasi itaw. Khohido hayeng amuk thirasi. Atangba sauna manigi wa tabada nakhoi mayam yumda halamo aidi khohi phangdri phawba mafam asidagi halaklaroi. Tombana itaw mani atangbasi hansi yadrabanina nong tadringai aikhoi yumda prap prap yaunaba chelhaurasi. Asumna mamanaba mayam atangbabu hundoklamlaga mayum tamna chenkre. Somda atangbana nungsit khara taptharakle haiduna umangi lambida amuk chatpa haurakle. Kaina thangda achauba jam pambi amagi mathakta khoi mahum achauba ama saduna leibadu urakle. Atangba harauna aina wana numit chuppa ama changna thirakpa khohina thallaba khoi mahum sidi asida leiredana. Kakhatlaga khohi si lautharaga nong tadringaida ai yumda prap prap halurage. Asumna atangba jam mathakta prap prap kakhalakle. Khoi mahumdu yaugadaba khajiktang ngairaba matamda akanba nong chutharakle. Atangba upai leitraduna usa amagi marumda nong thupli. Lepa naidraba akanba nong aduna umang adu isingna pumthum thumjillakle. Atangba nong phana kallabasu khohidudadi laurage matagum mana leiriba usadudagi khoi mahum adu lamlakpada khongpham chahaudabadagi uthaktagi tarakle. Laibak phabadagi leimai adu isingna thumkhibana atangba adu sibamakti sihaudre. Adubu ising aduna chenthaduna mafam marang khangdana lamangnarami. Asomda numit tasilaklaba phawba machanupa halaktabaduda machabu kauduna kappa haurakle. Imagi tangna phangjaba mani matum nangbu kadaida leibage? Imana kaubase tarabadi kadaida leibage imagi nakta amukta halakho haiduna. Machabu kauduna leimaida tharo tharo onduna ibethoi adu kaplakle. Saubalsu ibethoi gi matau yengba ngamdraduna machabu koithi thiba chatlami. Adubu phangba haiba kauba maraitre. Asomdana atangbadu umangda singchanduna leiramba hanuba ama thengnaduna wanthaduna leiramba atangbabu khunduna mayumda puraklami. Ingman khibadagi gyan manglaba atangba hanubaduna mai hogatpiduna masa lumhanbadagi gyan tarakle. Numidang sak ising pijaraba matungda wari watai ngaihak sanarami. Ibungo nangbu matau karamna umang aduda leiramlibano. Atangwana idhau marup singa punna khohi thiba lakpani. Maduda makhoi mayamdi nong tare haiduna mayumda hanakre. Aidi khohi phangdriba phawba yumda halaroi haiduna leihobadagi phibamasi yauraklibani. Hanubaduna phare phare ngasigidi tumjaro hayeng anta hogatlaga nayumda thinbirage. Asumna hairamlaga hanubadu tumba changkhre. Atangbadi tumlamdai khudingi mamana nauksum isai saklaga sumbibana maram oiraga numittumadi mamagi nauksum isai taba phangdrabanina tumthaba yaramde. Mamabu ningsingduna nauksum isai sakpa horakle. Asomda hanuba atangbagi isaidu tabada nungsimanbadagi tumdana isai adu taduna leirami. Wakhalda khalai angang asi sijinnaduna ai inakhunba mi amadi soidana oiba ngamlagani. Asumna khanduna hanuba adu ahing haugatuna pung achauba ama sarami. Asomda ibethoi amadi chaubhalna macha mangkhibagi pau ningthauda taklami. Adubu atangba thiba phangbadi leikhidre. Somdana amuk kamdauri nong hek nganbaga hanubaduna atangbada
ꯃꯥꯅ ꯁꯥꯔꯤꯕ ꯄꯨꯡ ꯃꯅꯨꯡꯗꯨꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯡꯗ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯃꯅꯨꯡꯗꯒꯤ ꯏꯁꯩ ꯁꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯥꯡꯕꯗꯨ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ ꯈꯟꯗꯨꯅ ꯄꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕ ꯑꯗꯨꯅ ꯄꯨꯡ ꯑꯗꯨ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕ ꯑꯗꯨꯅ ꯄꯨꯡ ꯑꯗꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯄꯨꯔꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯡꯅꯤ, ꯍꯦꯛ ꯊꯤꯟꯕꯒ ꯏꯁꯩ ꯁꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕ ꯑꯗꯨꯅ ꯄꯨꯡꯗꯨ ꯍꯦꯛ ꯊꯤꯟꯕꯒ ꯏꯁꯩ ꯁꯛꯂꯛꯏ꯫ ꯃꯌꯥꯝ ꯑꯗꯨ ꯀꯨꯝꯃꯩ ꯑꯃꯒꯨꯝ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯅ ꯁꯅꯥ ꯈꯥꯎꯖꯥꯎ, ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕ ꯑꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯡꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯄꯨꯡ ꯌꯩꯕ ꯍꯅꯨꯕ ꯑꯗꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯃꯤꯌꯥꯝ ꯆꯣꯅ ꯇꯤꯜꯂꯦ꯫ ꯑꯇꯥꯡꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯤꯇ꯭ꯔꯪꯒꯤ ꯄꯨꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯄꯨꯡ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯗ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯦ꯫ ꯏꯕꯦꯊꯣꯏ ꯑꯃꯗꯤ ꯆꯥꯎꯚꯜ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯈꯪꯕꯅ ꯄꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯤ ꯈꯪꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁꯩ ꯁꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯄꯨꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯍꯜꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯄꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯇꯥꯡꯕ ꯇꯞꯅ ꯊꯣꯔꯛꯏ꯫ ꯃꯆꯥꯕꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯕꯅ ꯍꯅꯨꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯉꯥꯛꯄꯤꯅꯕ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯑꯇꯥꯡꯕꯒꯤ ꯋꯥ ꯇꯥꯕꯤꯔꯗꯨꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯎꯁꯤꯟꯅꯈ꯭ꯔꯕ ꯑꯇꯥꯡꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫